ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯕꯤꯌꯨ ꯀꯃꯥꯟꯗꯣꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯒꯅꯤ ꯀ꯭ꯔꯤꯁꯅ ꯇꯣꯝꯕꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯃꯥꯟꯗꯣ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯣꯔꯦꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣꯒꯤ ꯑꯦꯁ.ꯄꯤ. ꯀ꯭ꯔꯤꯁꯅ ꯇꯣꯝꯕꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯦꯁ.ꯄꯤ. ꯀ꯭ꯔꯤꯁꯅ ꯇꯣꯝꯕꯤꯅ ꯉꯥꯡꯕ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯑꯣꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯄꯜꯂꯤꯕꯗꯤ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯂꯦ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯇꯝꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯩꯈꯣꯏꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯕꯅꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯀꯃꯥꯟꯗꯣ ꯄꯥꯔꯁꯟꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯁꯤꯔꯦ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯦ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯅꯣꯡꯃꯩ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯦ ꯃꯩ ꯆꯥꯛꯄ ꯌꯥꯕ ꯕꯣꯝ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯀꯦꯝ ꯃꯩ ꯆꯥꯛꯄ ꯍꯧꯔꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯔꯣꯜ ꯂꯣꯜꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯃꯌꯥꯝ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯀꯟꯕ ꯂꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯃꯥꯟꯗꯣ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤ ꯊꯦꯡꯅꯅꯕ ꯕꯣꯝ ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯃꯆꯥꯛꯁꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯄꯨꯂꯤꯁꯇ ꯄꯤꯔꯦ ꯃꯣꯔꯦꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯑꯀꯟꯕ ꯂꯥꯟꯗꯥ ꯆꯠꯊꯕꯗ ꯌꯦꯡꯕꯗꯧꯅ ꯂꯩꯔꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯠꯌꯦꯡ ꯆꯪꯂꯛꯄꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯦ ꯂꯩꯉꯥꯛꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕꯗ ꯆꯪꯕ ꯕꯣꯝ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯑꯇꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏꯅꯃꯛ ꯄꯤꯔꯦ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯃꯁꯨꯡ ꯄꯤ.ꯗꯤ.ꯑꯦꯐꯅ ꯆꯠꯊꯕꯅꯤ M.C.M. ꯃꯣꯔꯦꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕꯒꯤꯗꯃꯛ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄꯤ.ꯗꯤ.ꯑꯦꯐꯅ ꯈꯨꯠꯁꯝꯅꯅ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯃꯩꯇꯩꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯉꯁꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯟ ꯑꯅꯤ ꯁꯤꯔꯒ 3 ꯁꯣꯛꯈꯤ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯂꯕ ꯑꯃꯁꯨꯡ ꯃꯣꯔꯦꯗ ꯀꯨꯝꯖꯥ 1991ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯅꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯇꯛꯊꯣꯛꯈꯤꯅꯕ ꯈꯨꯗꯛꯇ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ